Phaogakchao ikai numai kap tharakri. Phaogakchao ikai kuki kulai pai bini singnaba singna ngarang numidang pung 12 makhairum tarakpa doaida numai round kya kap tharakre hari. Aduba asu apan thokibi haibigi hauju phawbi oinadi pau phang ngamdri. Numai kapna bad kana gi marakta kapna khipno haibi sapsana khang ngamdri hari. Lai makong kuki singna rally sakri lambi thingjinduna angang sing school kahan khidri. Meitei Naga amas kuki kantor umkhanakri. Naga tarumi hat ki justice phangalu haina Naga singna kuki gi mathak satharakpa economic blockade handu o haina kuki singna ngarang leimakong rally sakri. Leimakong da lambi thingjinduna angang sing mahitamba satlan khidri. Maike ani the sound umkhana bathokri. Kuki singna sangsilakiba khongjanga dugi saruk ama oina ngarang school karakpa mahiroi sing satpa yaro heduna leimakong da thingduna thammadagi mahiroi kya kanto sabal da panduna lakhi ningsingwa yabadi nahan su leimakong da tainana leiba Imphal West District ki kanto sabal tamna masingyamlaba kuki sing blockade thugaiba kum tharakli heba pau phangmadagi security force na leimakong sing mangda thalaga tangkhaiki Kuki na Naga misam taruk tamthina hatokpikhiba dugi asum well fangalu haiduna United Council UNC na setakhiba economic blockade ki khongjung sokotuna kanto sabal mapada maphamadugi Meitei amasum Naga sing Imphal West amasum Kangpokpi district fauna lambi sing thingjing khibni lambi thingkiba aduna maram oiraga Kangpokpi district ta leiriba Kuki khunja sing sara thanabi yauna nomagi sangdabi yadraba polam sing phanglaktabadagi athubada lambi thingbi khongjung handokadabani haina Committee on Tribal Unity Kotu na akan khongjung ama amuk sangsilakibani Kotu gi khongjung adu sagoladuna kanto sabal da lambi thingdiba sing adu thugaina ba masing yamlaba kuki khunja sing nanumidang oiram kanto sabal tamna lakhi paudu hek tabaga Naga mas Meitei gi khunja sing kuki sing bu thengnana sem saduna lari adu manama security force sing matam sana mapham aduna laktuna lokhatpham topa section thorang lokhatpaga loinana kanto sabal tamna lakhiba kuki sing adu leimakong sing mangdagi halan khibadagi pamdaba thodok sing thokitabane hari None district ki Sampet Naga khulda attack tawduna yum taraga tre lombai thadoklam nei habiki report phangli Thasi amara kamjong district ki sasat PS na konba koki khul ama amasum Naga gi khul ani puna khul ahumda khusukulai matik sana paiba militant singna attack tawduna yum kunthra rom mai thadoklam duga nahanna None district ki nungba PS tagi nongpoklom da kilometer tararom tamak lapna leiba laikot koki khul da sukulai paibi sing attack tawduna yum khara mai thadoklam bigi manungna yum nipan mai na tuna sakhi bigi thodok thokraba matungda ngarang thil nungwa PS ki jurisdiction manung senba sampat Naga khulda khulai paibi sing attack tawduna khulasi yum taraga trerom mai thadoklam nari thawdo asigi pau phanguga media man None district police ki SP control room na telephone tawduna hanglobada thawdo asigi matan official report ma leitri herakhi district police control room na wapam asi phongdorakpadigi Ngaranu midang pung tarek minute kunga mapalom tarak pada thaudok thokliba mafam asibu konsiliba nungba police station ki officer in charge ta telephone tawdun hanglobada thaudok thokliba mafam asi nungba PS tagi makharom da kilometer kunthra gani thurom lapi kholasi irang turel na Chuchangpur gi marak khanmani aikoina confirm tawnabi ki tamak sanction gada wasu masigi lambi khudong sa derki Ocean makatana phongdorak pada thaudok thokliba khul asiga tainaba khul kharagi miyamna ahanbada nomai maru khara kapagi makol takhi aduga maikhu karakpu ui heba phawbagi report phangli mangna sa thaudo asi thoklamgani haibagi thajabadi leire dubu official oiba report phangmangamdri herakhi masigi matungda ngarang numidang pung taraga minute mapanda nungba PS ki OC da amuhana telephone tawrubada atopa mioi amaga wari sanabigi busy ton phangki minute tara amuk leraga pung taraga minute kulom tarakpada makhata ba report amasung official oiba confirmation lawnabigi dama contact tawnabu hotnabadadi phone pekhalakidi thawdo asigi matangda atopa pawgi likhuna man haibadadi Chuchangpur ki sangsilak sukulai matik sana paiba mioi khrana Naga khulasida hana nongmai kapsindun attack sa tharaba matungda khunja sing senakhraga yum sing mai tharambu oigani hainisu pawsta makhata na phungdorakli RTI gi pakum numit sani gi humfuga mapan theng thana pirakpada Manipur Information Commission na haksina lawi akhanana Kangpokpi district yauna relief camp da thamlakliba singi manungdagi terminal disease
incurable illness mayuknaba IDP masing amasung makhoi pihiba matengsing sayol anigi manungda pinaba commission Home Department gi SPIO Joint Secretary da direction pikri May ahum English nga ni kunga homdoi digi hawrak liba kanglop masil gilana maram oiradana singa masum tamda hangba relief camp sing sangjapam laholak liba IDP sing apunba masing kayano relief camp prefabricated house structure kya function operate tawribagi haiba yauna Manipur gi watho osiga mari lendana shikiba masum sokhiba kayano masum koida kari karama mateng pangkrabagi haibana sing buwang sing mari leinari belenga ki Home Department gi SPIO Joint Secretary da hanglobada numit chani go humpuga mapani theng tharaga pakhum pirak padana tana mapung phaba pakhum su oidabada Manipur Information Commission na loisinga siki SPIO bu haksina lawri hana phongdokre RTI ek ki makada wang singa si aiba musum political activist Haresu Gosamina September nipan English nga niga kunga mangada hangkibani wang singa sigi pakum RTI ek ki mari lenava section gi matungina piraktabadagi applicant sina Manipur Information Commission da second appeal ama RTI ek ki section 19 clause 3 gi makada file torkibani appeal asigi matungina commission appeal case number 22 of 2026 Haresur Gosami versus ESPIO ESP DGCR SAPIO Home Department amasum another lokatkibani commission amangzung na lepkibigi matugina appeal case asigi makhata be hearing dan pangthokre amasum nan hearing sathabada Home Department gi first appellate authority amasum SPIO Joint Secretary hongi mahut chinduna loisung asigi SSA Simon Loitonggamna commission dalaki aduga appellate Haresu Gosami masamang sulaki appeal case asigi matungina commission na mamang thagi mari da piba sokos notice ki matungina mamang thagi tarukta SPIO nam written explanation pirak parigi commission na tha dugi nipan na phangkibani nahangi hearing da SPIO masalak pangamkhidabasi census training program ga mari lenabo official duty dagini hairaduna masalak tabagi tama commission da ngakpiyu haisaki appellant Haresu Gosami gi maikei su SPIO na satisfactory information ama mamang thagi mangara pirakri aduba masida Kangpokpi district ki yawraktri haki Kangpokpi district ki on relief camps na thamlakliba IDP singi maraktagi terminal disease incurable illness mayuknaba masuma khoida piba tengbangi makal hanglobada SPIO na Kangpokpi gi chief medical officer gi phangani haina khumlakhibani hadi pakhum masiga mari lendana appellant gi maikei gi Home Department pirakliba pakhum asidi pifam thokpa information ni haina lobu yaroi haibaga loinana ma ki RTI gi wangsing gi final information sing numin chani go humfuga mapani theng tharaga suknata gi mamang thagi mangara pirakhibani hairaduna Home Department gi SPIO da RTI eki section 20 gi makhada penalty pibiu haisaki commission na nakalani gi wafam sing taraba matung hanjina direction pirawasu SPIO da akaknaba matamgi manungda mapung phaba masum consolidated hoiba information sing pidabagi thawang asi haksina lawi masigi maramna dealing official amagi inefficiency oiba amasum housing na transfer tawkhibadagini haina khumlakliba simatik saba pakhum oiroi haraduna nan commission na piba direction sing asi phangmuga sayolani gi manungda akhana na Kangpokpi district ki yauna IDP singi maraktagi terminal disease incurable illness mayuknaba miyoi singi masing kyano maso makoida pikhiba mating sing aduna karam bano haibado piraknaba khanki loinana RTI gi khuthang na hanglakpa wang amasu piyu haijabaga information singbu numit chani gi humfuga mapani theng tharaga pibi gi thong si commission haksina logi hena su phongdokhi koki singna athingba pibadagi army ke manungda levi school phaba mahi tamhan khitri awang nopok lamdam da khwaidigi sawa military establishment sing manungda ama oiriba 57 suba mountain division gi campus manungda leiba Kendriya Vidyalaya KB School gi mahiroi sing koki sing ngarang makhoigi pose puthuk sing tawba thingzeli amadi sarok sing tawhandi habi gi mayok da mahi tamba salan kitrehri ngarang ayuk pung tare makhairum taba matamda Kendriya Vidyalaya leimakhong da mahi tamliba mahiroi sing koki sing na kanto sabal gi leimakhong gi ex servicemen colony mapan thattuna sangba yaro herakpadegi koki naga Meetei amadi Nepali sing ong kanakhre thawdo adu da pamdaba thawdok thoktana ba
Red Shield Division की मरी लेने वो ऑफिसर थोलक तो न खुंजा सिंह को बड़ी सनखी थाउदो अदु ngarang lay makhongi kebi school sida mahitam liba kanto sabal amasum fighting ga yauna akoi beda liba mahiroi sing mahoksa gum mahitam ba sangrubada hairibam phamasida thokibani hena ngakli school lariba maphamasi army ki khwaidi gi sawba kem amagi jurisdiction manung sana liba school ni press ta phama paw gi matung inadi mahiroi sing aduna ngarang kebi school tamna gari da satpada makoina ex serviceman colony mapa yorokpa lambida hana mangzung na leramba ko ki fru ki miyoi sing mahiroi sing adu mapam adurigi henjena makha sangak pi yaro hena thalaga thamki पाउदु हेक फमुगा मफम अदु वाइगी अनकपदा लेरंबा मितै खुंजा सिंगना कांतो सबल की खुंजा अमदि माहिरोइ सिंग अदुगी मामा मपादा पाउपिखि कोकी लमेन तुएन बिसिंग अदुना माहिरोइ सिंग अदु संगलक प यारोइ हैबत नतना लैमखोंग न थबक तौरिबा कोकी नतबा अतोपा फुरुब अमता मफम अदुदा लाख प यारोइ हैना अथिंग थमखि मदुरगी माहिरोइ सिंग अदु कांतो सबल दा अमुक ममाई लेदुना हलखि nakal amarom na ngarang kuki sing sa tharaki ba thong adubu naga amasu mitei da natana nepali fruki mahiroi sing gi mama mapa sing akan mamong da yaning da ba phongdong nakhi makata na thaudok tu gi matang da kanto sabal da miyam pulli haiba pau ta badigi ayuk pung 12 minute khulom lei makong da laiba Red Shield Division की ऑफिसर सिंह यावब मरी लेनब सिंह कांतो सबल द लाक्तुना खुंजा सिंह अमदि माहिरोइ सिंह की मामा मापाग वरी सनखि वरी सनबदु नगा अमदि मितै सिंह न कुकी की मथक सथरीबा ब्लॉकेट अदु हंदु ओ हाइबदि की नकल अनि की मरक्ता येनब थोखि मदुदगी आर्मी ऑफिसर सिंह अदु की मकेदगी कोकी सिंह माहिरोइ सिंह लाकपर अथिंग पिखिबदु मतुंग अमुहना थोगलरोय मकातन स्कूल असिदा लाकपर मकोइना असो एंगाम थोगलबदि मदुगी सब सब दायित्व लौगनि हैनसु थाजब पिखि अदुबु खुंजा सिंह मदि माहिरोइ सिंहगी मामा मापा सिंह आर्मी ने पीदिब थाजबदु अयिब सिरो न पिबियु हाइबा मतमनदि ऑफिसर सिंह अदुनि याखिदि थाजबसि थबक ओइना पांगथोकनि हैरमलगा माफम अदु थादोकसुन सखि थाउदो अदुगा मरि लेनना रोड थियोमै नाय नागा मिसम तरुक को की टेररिस्ट न मतुप मतुप कक्तुना मिहाथि न हाटखिबदु असुम वेल फंगनबा मेतै नागा पुन्नुना कोकी की मथक्ता ब्लॉकेट सथबने अदुबो लेंगा ना ngasi फावबा ताबिदबद नतना कारी मत खंगसिन उसिनदना तुमिना निंगायदन लेथोकली तमथिबा मियात असिगी असुम वेल फंगनबगी मोत ब्लॉकेट अदु तोकलो हाइबदुगा अमरमदना कोकी सिंगना तौनिंगबदा तौहनबा सिदि तसिंगना लेबक्थिबनि हाउजिक सथरिबा ब्लॉकेट असिदि नागा मिसम तरुक अदुगी असुम वेल हेक फंगन मिकुप्ता masana adum tok sarakadabani yellow fruit sing asina sangshil lakpa asida koki sing na karisu khangjadaba mahitam liba mahairoi sing da asuna athingba piba asida angakopui haujuk sathariba blockade asida naga mitei puna justice phangandriba phawbu makhata na sathagane ki panmaya waring nahanmakta suma sing yamlaba koki sing leimakong tamna kum tharaktuna kholaw kya ga loina rally laktuna khongjang jangki adubu amukhana makhata na kum tharaktuna mahiroi phawba mahitam handabigi khongjang asi amuk sangshilakhi bani hari Bungjagin Balte की हकसांग असी लैरोन सलगनी थालोन असेंबली कॉन्स्टिट्यूंसी की भारतीय जनता पार्टी बीजेपी की एमएलए बुंगजागिन बाल्ते की असी हकसांग जुलाई मरी हाबिदिंग असी अरोइब मथौ मंगम पांगथोलगनी थालोन एसीदी की अहुमलक एमएलए ओइरगलबा बाल्ते की अरोइब मथौ मंगम ngasi nungtil pung amaga makhai taba matamna Chusampur district की Daughters Bank khulda pangthoklagani haina Zomi Coordination Committee ZCC sirolaman hairi masagi se humfuga mathu shuraba Zomi kangluk ki BJP lusingba sigi thawai yaudraba haksang sei sigi February thadagi Chusampur District Hospital thamnakhibani English ani ga kun ga humdai gi me thadagi Manipur koki amasu Meetei ani gi marakta tholakhibi irang gi manungda Imphal gi Nagamapal area da miyamna attack tawdigi yamna thina sokpadigi Delhi da lengki mafam adur sai ani hena laying laba matung Balten ma ki loinabiga mamang sagi April thada puna pam Chusampur halakhi sei sigi February tarit ma ki haksang khutak soksilakpadigi air ambulance ki kuthang Imphal airport gi Delhi da amuk puduna lengki Mark February kunda Gurugram da leiba private hospital amada lekhidri Balte lekhidraba matung Zomi Frontal Organization sing Zomi Coordination Committee ZCC shemduna lekhidraba MLA siga mari lenaba thabak sing pakhatuna lakli committee asina center state government amadi atai authority singa wari sanaduna justice amasum accountability fanganaba honabadigi asi waksang su lairon sandana lerakhibani ZCC na handakta Balte ki asi waksang adu imung manung da sinaraga aroiba mathom mangam pangthokpa yahananaba wari blokhi
ZCC na taliba demand singidamak MLA Baltina laikidabagi maram khangnaba NIA natragana CBI na akaknaba matamgi manungda thigathanba Manipur gi Kuki zone area bu legislature yaw union territory gi status PB yauri amasum bungjagal balti English nga mag samapan go humfuga mari gi April 3 da Susampur district ki manung sanba mualum da Spokane su paus na makatana phongtorakli Kuki gi loop sing Chief Minister gi Susampur khongsat boycott tokri Chief Minister Yumnam Khemchan Singana ngasi July 3 da Susampur da satnaba thorang toriba sina singi district asida hauju oiriba tangdu laita da ba phiba masi hena suksin hangani hairaduna Chief Minister gi khongsat asibu Kuki singi apunba pudi ama oiriba Kuki NP Manipur na yaning da ba phongtorakli Kuki NP Manipur ki Joint Secretary Information Press Thadorak Chirol amada July 3 da Chief Minister na Kuki Joksin khundari ba Susampur laklabi yai haibigi pau phangli adubo Susampur kangpopi amasum Tengnopal district sing law and order gi phiba masi yamna sensitive amadi volatile oina lari asiguma tanja sida Chief Minister gi khongsat asina miyam gi reaction song lakani amasum mafam sing asigi santi kahan boina thokani hari Maramuduna Chief Minister na Susampur da satnaba thorang toriba si thokpiu sapagadaba miyam gi constructive oiba mong na wari watai sabagi tanja lakpaga satpiu haina paus na makataki akan me action lakhot ke ni NBG Kuki amasum Naga ni ki marak hausik sauna ukhatna river sigi manusana tangkul Naga longna Kuki community singa civic amas economic ki oiba Manipur namak thadokna khangan khiba du punamak ngakna sakadabani hariba thing basigi mayuk kanagum sing thabak toram labadi akan maserak pigani haina Naga village guard ki isdan command ki makedi ki phongdorakli makata na hariba directive asi urkul kamjong amasum cycle da lariba lanai mioi group amasum organization kutimangna ngakna sakadabni Tangkul Naga long na sahi sige February kun nga mga nalagpukiba declaration sige mayokta Naga amasum na Naga community ki miyoy karna masagwe ba lanay kana ba kakiyeng naga Kuki group singa kusam na nathabag tawre habigi paulari asiguma thong sing asi isdan command of the Naga village guard haksin loi loinana hariba thong sing asi group asina tumini yengduna lairoi kariguma directive asigi wangmana kanaguma nathabag tawrok labadi makhoi singa dugi mathakta akan mek salokhat kani hari